Jin khenabagi matung in miyoiba maselgi marakta amaga hiram khudingmakta manade. Sawong sada kusu kumen amadi haithoi singdoibasu khenai. Handakta pangthokeba study amagi report matung ina wakhal khanbagi mawongna pusida yengliba miyengso jin khenabagi matung ina mi amaga atopa amaga manade hairi. Malemgi tongan malebak tara taretagi researcher Samaga nipuna saba international team amana mioi lak ahungi genomic data kumna nainarami maduda miobegi pungning wakhal gi phibam thawai nungaiba amasung wakhal nungai tabagi mawong punamak jinga mari laine haiba khanglaki Nature Genetics Journal da phonglakhiba study gi report na haiki Akhanaba jin kharana maram oriduna miyoibagi wakhal nungahali amasung kanagumba kharadana thawai nungahante jingi maramda sathakiba tongan ba study singi report kupna nainaraba matungda wafam asi khanglakhibani miyoibada pungning wakhal nungaihanbaga mari lainaba jin makhal ahum wakhal nungaihandabaga mari lainaba jin ani amasung neuroticism da mari lainaba jin tarama thoi scientist singna khangba ngamle Adumonamak akaknaba jin ama yaure haiduna kanagumba miyoi amabu hektama wakhan nungaihandaba nate hiram sida hena maruoiba thodang lauribadi akoibagi phibamni wakhan nungaihandaba jin phana yamna yaurabasu akoibada nungaitaba thodok kaya thoklabadi miyoi babu wakhan nungaihanba ngamloi amaromda Norway University of Virgin the clinical psychologist oiba socially Sko Anderson na chatakiba study amagi report na haiki naron singna attention deficit hyperactivity disorder ADHD obsessive compulsive disorder amadi depression na singba pungning wakhal gi oiba khudong chadaba singdagi na thainaba honaba video game bu maru oiba pambai oina sizinari sahi na uriba miyoi singna video game da laichu bagi sang wangkhalakle haina palladuna socially Sko Anderson haiki pungning wakhal nuai taba amasung psychiatric disorder mayoknaba miyoi singna awaba Kohan nabagi pambai oina video game amasung mobile phone da mai onsinar pathenglaki Addiction amasung mahaki kangbu na mioi lising kun lomda video game addiction ga mari lainana study chatharaba matungda phonglakhiba report na hai attention deficit hyperactivity disorder ADHD Depression ga video game addiction ga nangnaba mari laine haiba khangle karamba miyoi na social media da hena thawai yawbage haiba dusu saurakpa ama khangba ngamle study gi report asi psychology of addictive behaviors journal da handak ta phonglkhibani study gi report na haiki video game da active oibagi matang da dinupa amasung nupi gi marakta chauna khenaba lei nupa oiba singna online game gambling amasung cyber pornography da hena thawai yawi amarom dana nupi singna social media text message thaba amasung online shopping da hena thawai yaushili amarom da cardiovascular health study amagi report na haiki madudi miyoibana negative energy loksin bada laina thui asawba kalakpa yengthiba mi paiba laman khumningba amadi khoirang khoisaunaba punamak negativity gi manung salli masina akoibada negative energy thadoktuna atopa miyoi singdasu madugi satheng phanghalli kodam oina harabada matai manau gi marakta wakhan nungai taba miyoi ama yaurakpada atopa amadusu nungai tabagi ithil phawhalle nupa natraga nupi adu masa ison son batarabadi leminarba miyoida khoidau sagat hanbaga loinana wakhan nungai handanabagi maram ohelle masigi maruoiba maramdi mate manaugi marakta pangan sontharakpa amasung depression gi orabasu hiram khudimakta mari leinei
अनौबा स्टडी सरुक मसागे सही 35 हेलबा मतई मनाव 1940 की मरमदा रिसर्चर्ससिंगना कुमना थिजिनखी मतई मनावगी मनुंगदा नुपा नत्रगा नुपी अदु मसा सोंथरपगा लोइनना वाखल नुंगाइरक्तबा मतमदा लेमिनरिबा नुपा नत्रगा नुपी अदुदसु वाखल नुंगाइहंदे हाइबा स्टडी अदुदगी खंगलखी यूनिवर्सिटी ऑफ कैलिफोर्निया की लॉस एंजलिस स्कूल ऑफ मेडिसिन की प्रिंसिपल इन्वेस्टिगेटर अन्ना बारबरा मोसिकी न लुसिंगदुना चतखिबा स्टडी अमगी मतुंग इनदी अयाम मतमदा थवाई नुंगाइतबा मियोसिंग मसा सोली अमसुंग सिफित नागली हाइरी पुनमक असिगी येंगलुरगा मिपुंग खुदिमक मसा महु फना अमसुंग हक्सांग नुंगाइना लेबा ngamnanabidamak यारी मखई वाखन नुंगाइहनबा मथौ ताई कनागुंबा मियोय अमा वाखन नुंगाइतबा मतमदा लेमिनरिबसिंगदसु वाखन नुंगाइहनदनबगी मरम उहेलई।